ꯑꯗꯨꯝ ꯁꯤꯝꯄꯜꯗ ꯍꯥꯞꯄꯤꯔꯛꯎ ꯖꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯁꯟꯗꯣꯛꯑꯒ ꯌꯦꯡꯕꯅ ꯐꯖꯩꯗꯨꯁꯨ ꯐꯖꯩꯌꯦꯗꯣ ꯍꯥꯏ ꯃꯣꯃꯣ ꯆꯥꯕ ꯂꯥꯛꯑꯒ ꯐꯤ ꯊꯥꯡꯕꯤ Hello everyone, good morning. Mayam magi new vlog tamuka hana taramna uchari. Mayam ai video se yam toina di thangatpa ngamdreba ko to marak thangatcharakpa se mayamna dum nungsibiyuna support tawbiyu nungsibiyu ko mayam. Do mayam ai hojik se iruja maithare ayung antagi ko aduga iruja maitharaga hojik se mamaga anganga tummiyeba ko na kangkhan thadare do ai se isei ju taramini dum wakhal nungai thokpa hai tare ko awapata khallaga leithokpado ngamaktraba thamoi se aduduna ai mamai mami se cream terambane aduga ai dum moisturizer gumba kai gumba de dum tai kare aduga ina hojik tai sina sunscreen ne ado sigi sunscreen se mayam aina first time use tawraga yengmane bako ado yamna fai yeng ai side ama tairaga mayam janghalake dum haidi glow dum kaabane bako mai side ama taira side ama tai de bako tai daba mai kai se ga tai ataiba mai kai se ga khena base dum mayam na chu uba phangamane ado kari sunscreen no haiba matamda mayam hyphen ke anova adi sigi brand se anova tholakpane anda dum kanna su dum viral oiri dum mayam chu khangamane ado mayam su dum use tawdaba mi ngaina adi kamai tawbo khangamda taraga so aina se ahanba use tawbane bako kamai tawge jenge aina yamna nungai ko cream type tani akhoi gi taiba loiraga chanap lawba khotpa to kaisu tawde haidi yam nungai taiba loiraga aduga mai se dum glow oiraga lei aduga dum khatang torasu bright ohenbado dumaina ado aigi oina di yam sathina nungai ko sijinaba ado mayam su dum try tawninga di link makhada hapcharamge mayam su changaga dum order tawsalaga try tawraga yengbiyo ado ngasi se mayam nongalakpadagi sum nong piti taraga sim lei aduduna dum nong tabanina ko kiningbo poe bako nusa saradi kiningdebani natrane mayam da nong tarabanina si kethoge na kethobane khatang keba hari dum simple dani da yumda leibagi kebado ado mayam keba hawarsi ko keba hawi ai pisum je yaude yam sawning ai khwai gi sawning se mayam pisum yaude busine bako ai dum thabak chatba khudingi pisum ye ga chatle ado yam hainadeba yamna jekpa khotpase haidi pisum jektabida dum normal masagi leijabado pamjeyebako aidi yaudabida dum thoklabanina kaino upai leite duna jeksalaga atigi dum ye ado dum mami manada dum khatang taisan khosallaga haidi dum simple dago dum tairaga dum leidoine yumda dum leibagi haidi ngasi se mayam da su dum video se share taro toibina khatang keraga dum khatang kedabada share tawbudu di mayam su jengningo natrane ado ai share pudi tawri bako kedraga su ado isu haidi mayamna yengningba haibase haidi khatang keraga khatang athiba jagje khatang ga phajaraga ko mayamna su jengningba pokpane video se ko hapu hanai chungagi video number su mayamna jengningo isu khangni bako do upai leitabai ne do ngasi di mayam keraga mayamda video se share tawjarake na ko ise tawrini do eyeliner ka je taisanna mascara ka je taisanna isei ga ngang tharini isei ga wakhal nungai bi isei ne tari je adubu mayamda di taba phangba ngamdre tahanba ngamdre mayamda di kaigino aida isei tabado yadabagi ne bako mayam su dum khangamane For Sulakshana, business was so. ado mayam aise wakhal nungai tabdi mayam amne adubu mayam ki mamangda harauna nungaina leiba natana upai leite kauthoga ko disa awaba nungai ba puna kauthoga nungai thokpasina maru oire duna adugi mayam aise ngasi je kesu kethoe masam su khatang style tawge na ko ngasi se ai masam ga yamna style tawgonde ko mayam masam sangjabai mati duna ngasi je dum tawningba poe aduga duduna dum style tawthokchare to sumoina dum phare bako ado mayam ngasi isana pamjaba mongda kethoe aduga isa ji nongmagi hengalakpana noipa hengalakpana yengbasu yaraktre aduga mayam yare si lorabanina somta mun chatlasi aigi chaba thanaba haidi breakfast ki ado mayam aidi class daga isinga chaba se laujadre khujaida direct thakchanbine ko hojikanje ado ai hojikse mayamna chanadaba mongda chanaba aduga yamna kadi chanadaba mongda ai ngasi se megi
ꯍꯧꯔꯒ ꯆꯥꯖꯔꯛꯀꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯂꯧꯔꯦ ꯑꯍꯥꯟꯕꯗ ꯊꯥꯡꯒꯠꯂꯦ ꯁꯪꯒꯣꯝ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯁꯟ ꯁꯪꯒꯣꯝ ꯅꯠꯇꯦꯕꯀꯣ ꯁꯟ ꯁꯪꯒꯣꯝꯗꯤ ꯐꯪꯗꯕꯅꯤꯅ ꯑꯃꯨꯜ ꯇꯥꯖꯥꯒꯤ ꯁꯪꯒꯣꯝꯁꯨ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯆꯤꯅꯤ ꯆꯥꯃꯁ 3ꯈꯛ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯆꯥꯕꯒꯤ ꯆꯥꯡꯗ ꯁꯨꯝ ꯍꯥꯞꯄꯣ ꯑꯗꯨꯒ ꯍꯥꯞꯄꯒ ꯊꯨꯝ ꯈꯤꯇꯪ ꯊꯥꯗꯔꯣ ꯑꯗꯨꯗꯨꯒ ꯐꯖꯅ ꯁꯧꯍꯜꯂꯣꯕꯀꯣ ꯁꯪꯒꯣꯝꯁꯦ ꯃꯨꯟꯅꯕ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅꯕꯨꯗꯤ ꯁꯧꯍꯜꯂꯨꯅꯣꯕꯀꯣ ꯀꯪꯁꯤꯟꯈꯤꯅꯤ ꯑꯃꯨꯛ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯦꯒꯤꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒꯀꯣ ꯃꯥꯒꯤ ꯃꯁꯥꯂꯥꯁꯤꯗꯤ ꯍꯥꯞꯄ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯁꯥꯂꯥꯁꯦ ꯁꯥꯏꯗꯇ ꯑꯗꯨꯝ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯦꯒꯤꯁꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯃꯦꯒꯤꯁꯤꯇꯪ ꯐꯨꯠꯂꯅꯤ ꯃꯌꯥꯝ ꯁꯤꯝꯄꯜꯅꯤ ꯃꯌꯥꯝ ꯀꯩꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯪꯒꯣꯝꯗ ꯐꯨꯠꯂꯒ ꯆꯥꯗꯣꯏꯅꯦ ꯑꯁꯤꯁꯦ ꯃꯌꯥꯝ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯒꯤ ꯃꯁꯂꯥ ꯊꯥꯛꯑꯒ ꯆꯥꯕꯒꯤ ꯃꯍꯨꯠꯇꯁꯨ ꯃꯣꯏꯅ ꯁꯪꯒꯣꯝꯗ ꯐꯨꯠꯂꯒ ꯆꯥꯕꯁꯦ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯩ ꯁꯤꯁꯤꯅ ꯑꯣꯏꯅ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯖꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯦ ꯃꯥꯒꯤ ꯆꯥꯛꯁꯦ ꯃꯥ ꯁꯥꯟꯅꯔꯒꯅꯦ ꯆꯥꯒꯦ ꯌꯥꯏ ꯃꯕꯣꯡꯅ ꯏꯜꯂꯁꯨ ꯆꯥꯗꯦ ꯊꯥꯅ ꯆꯥꯒꯦ ꯌꯥꯏ ꯆꯥꯔꯁꯤꯁꯦ ꯕꯦꯟꯗꯧ ꯄꯥꯝꯕꯤꯒꯦ ꯂꯦꯞ ꯇꯨ ꯕꯦꯟꯗꯧꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨ ꯕꯦꯟꯗꯧ ꯂꯥꯛꯑꯣ ꯍꯥꯏ ꯑꯒꯣ ꯍꯜꯂꯛꯑꯦꯅꯦ ꯐꯨꯗꯅ 이보 ꯃꯊꯤ ꯃꯃꯣꯏ ꯆꯤꯠꯀꯅꯤ ꯍꯦ ꯕꯥꯏ ꯕꯥꯏ ꯉꯔꯥꯡ ꯌꯥꯝ ꯈꯪꯖꯄꯣꯟꯇꯦꯀꯣ ꯁꯤꯗꯁꯨ ꯑꯉꯥꯡ ꯑꯃ ꯂꯩꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯔꯥ ꯑꯉꯥꯡ ꯑꯣꯜꯂꯦ ꯃꯁꯤꯡꯁꯤꯒ ꯄꯩꯔꯛꯑꯦ ꯅꯣꯡꯃ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ hafta amamuk faramani masinse matomda sum khairapkiba do wangangbadi loina kalli ko masa khatani soli tete bendhau di kai bendhau ana bendhau di ke bendhau gi ne masinda kainom namsan gare haubi cha gare chelu इस फका दगा थम्मी ने मागी बेनो ने कहीं चा है तो मैं हमसे ब्लाउज अमा को कस्टमर ना क्या ये सिंपल एकदम हैप्पी रहो है ना को आई मोटा चो है दी डिजाइन हैप्पी रहो मतलब तो संगे दो है दी करो तो बने एकदम सिंपल ला हैप्पी रहो जाम नहीं है जो फिर ना करो तो करना है एकदम आई सिंपल एकदम हैप चल ले बको ग्रीन पैरोट ग्रीन नहीं बको पैरोट ग्रीन दा वाइट चीन एकदम हैप चल ले दो एकदम चमतक ना को सिंपल दा दुगा खुदांग वाली हुजी से आई दी टू बल होएगा वो ना हैप्पी बा दुदुना आई टू बल होएगा ना हैप्पी इन तौरम बने दोगी हैप्पी सी मंगा की दी लोरे हुजी खुदांग नहीं वाली बको दी लोरेगा ओइना पुंगलोय लोरेगा ओइना हुचरागे हुजिगी ओइना दम आई हाफिगे बको मयाम चाक लोरे बारोगी तो असिदी लाइरबगी मथेलने कांगसोय ओइना अना मसिंग कांगसोय अदुगागी अमेपी अमा सिदा nga थावनी बको स्क्वाश अंगान बामा अंगान स्क्वाश अंगान मसे याम चाय हाउ यामना याम पामजै मासु पामी ꯅꯣꯇꯤ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯂꯨꯛꯁꯦ ꯂꯨꯛ ꯑꯝꯇꯪ ꯍꯥꯖꯒꯤꯒꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯊꯣꯛ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯄꯨꯡ 3:30 ꯑꯗꯨꯃꯥꯏꯅ ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯕꯅꯦ ꯉꯁꯤꯁꯦ ꯑꯗꯨꯝ ꯑꯩꯁꯦ ꯁꯨꯇꯤ ꯐꯪꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯁꯥꯕꯤ 1 2 3 4 ꯑꯗꯨꯝ ꯍꯧꯅꯔꯒ ꯚꯟꯗ꯭ꯔꯥ ꯆꯥꯕꯒꯤ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯌꯦꯟ ꯂꯧꯔꯨꯒꯦꯅ ꯌꯦꯟ ꯚꯟꯗ꯭ꯔꯥ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨ ꯌꯦꯟ ꯂꯧꯔꯨꯒꯦꯅ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯌꯦꯟ ꯂꯧꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯌꯦꯟ ꯂꯧꯔꯤꯕ ꯃꯐꯝꯁꯤꯅ ꯃꯌꯥꯝ ꯄꯂꯥꯔꯕꯣꯟꯒꯤ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯂꯩꯔꯤꯅꯤꯀꯣ ꯑꯗꯣ ꯀꯁꯇꯃꯔꯒꯤꯗꯤ ꯃꯌꯥꯝ ꯄꯨꯔꯥ ꯚꯤꯔꯅꯤ ꯂꯥꯏꯟꯅꯤ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯌꯦꯟꯁꯦ ꯂꯧꯕꯒꯤꯗꯃꯛꯇꯀꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯑꯁꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯁ꯭ꯀꯤꯟ ꯆꯥꯎꯔꯒꯁꯨ ꯑꯗꯨꯒ ꯌꯥꯎꯗꯅꯁꯨ ꯑꯗꯨꯒ ꯃꯩ ꯀꯥꯞꯄꯒꯁꯨ ꯑꯁꯨꯝ ꯄꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯁꯤꯒꯤꯁꯤꯒ ꯕꯦꯅꯔꯁꯨ ꯑꯗꯨꯝ ꯊꯦꯠꯄꯅꯦ ꯑꯛꯕꯔ ꯄꯣꯜꯇ꯭ꯔꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯁꯨꯝ ꯍꯥꯏꯗꯤ ꯑꯣꯔꯗꯔ ꯇꯧꯁꯜꯂ ꯍꯥꯏꯗꯤ ꯑꯦꯗꯚꯥꯟꯁ ꯕꯨꯀꯤꯡ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨꯝ ꯐ꯭ꯔꯦꯁꯅꯤ ꯃꯥꯅ ꯄꯤꯔꯤꯕ ꯆꯤꯛꯀꯟꯁꯦ ꯍꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯥꯅꯅꯦ ꯃꯣꯃꯣ ꯆꯥꯔ ꯁꯤ ꯒꯥꯔꯤ ꯊꯝꯃꯝꯁꯦ ꯍꯥꯏꯔꯣ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯣ ꯈꯣꯡꯅ ꯄꯤꯗꯥꯎꯔꯦ मोमो चाबा लागाने अखोइसे मागी सुट थीबा लाइदो
ꯃꯥꯒꯤ ꯃꯨꯒꯥꯁꯨ ꯂꯩꯔꯗꯤ ꯂꯧꯈ꯭ꯔꯅꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯕꯤꯒ ꯑꯩ ꯆꯤꯖꯥꯄꯣꯟꯇꯦ ꯑꯗꯣ ꯔꯦꯠ ꯁꯨꯠꯄꯨ ꯐꯪꯉꯗꯤ ꯂꯧꯈ꯭ꯔꯅꯤ ꯁꯤꯅꯦ ꯃꯥꯗꯤ ꯈꯜꯂꯤꯁꯦ ꯊꯤꯔ ꯂꯥꯛꯏ ꯁꯟꯗꯦ ꯅꯨꯃꯤꯠ ꯃꯨꯒꯥ ꯁꯨꯠ ꯍꯥꯏꯕ ꯁꯤꯗꯤ ꯀꯨꯏꯔꯦꯍꯦ ꯑꯅꯧꯕꯗ ꯈꯇꯪꯅꯦ ꯍꯧꯖꯤꯛ ꯀꯤ ꯃꯆꯨ ꯈꯔ ꯀꯝꯕꯤꯅꯦꯁꯟ ꯀꯩꯅꯣ ꯇꯧꯕꯗ ꯑꯉꯥꯡꯕꯗ ꯃꯣꯃꯣ ꯆꯥꯕ ꯂꯥꯛꯑꯒ ꯐꯤ ꯂꯩꯁꯦ ꯌꯦꯡꯉꯣ ꯁꯤꯕꯨ ꯆꯥꯛꯇ꯭ꯔꯥ ꯍꯥꯏꯕ ꯆꯥꯛꯇ꯭ꯔꯤꯕꯣ ꯁꯤꯕꯨ ꯈꯔꯁꯦ ꯂꯩꯁꯦ ꯐꯨꯜꯂ ꯇꯧꯔ ꯁꯤꯒꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕꯅꯤ ꯌꯦꯡꯉꯣ ꯁꯦꯠꯇꯩ ꯉꯥꯟꯗ꯭ꯔꯕ ꯔꯦꯠ ꯑꯣꯏꯗꯦ ꯄꯨꯔꯥ ꯑꯩꯅ ꯄꯨꯔꯥꯅ ꯏ ꯃꯆꯨꯗ ꯄꯥꯝꯃꯤꯕ ꯁꯤꯗꯤ ꯔꯥꯅꯤꯅꯤ ꯄꯥꯝꯃꯦ ꯍꯧꯖꯤꯛꯀꯤꯗꯣ ꯁꯟꯗꯣꯛꯑꯒ ꯌꯦꯡꯉꯨꯗꯅ ꯐꯖꯩꯗꯨ ꯁꯤꯗꯤ ꯁꯟꯗꯣꯛꯑꯒ ꯑꯝꯇ ꯌꯦꯡꯉꯨ ꯂꯩꯁꯦ ꯆꯥꯃꯟꯈꯔꯦ ꯁꯄꯤ ꯇꯥꯏꯞꯇꯅꯤ ꯂꯩꯁꯦ ꯀꯔꯤ ꯐꯤꯕꯝꯅꯣ ꯃꯁꯛ ꯃꯁꯛ ꯚꯤꯗꯤꯑꯣ ꯔꯤꯜꯁ ꯅꯝꯒꯅꯤ ꯍꯥꯏꯅ ꯃꯇꯨꯡ ꯇꯥꯗꯣꯔꯛꯄꯗ ꯄꯨꯔꯥ ꯐꯥꯔꯦ ꯐꯖꯩꯌꯦ ꯑꯗꯣ ꯃꯛꯁꯟꯒꯗ꯭ꯔ ꯈꯔ ꯃꯛꯁꯜꯂꯣ ꯅꯪꯁꯤ ꯀꯌꯥ ꯇꯥꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯃꯥꯒꯤ ꯃꯨꯒꯥꯁꯨꯗꯣ ꯐꯪꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯄꯥꯝꯕ ꯀꯂꯔꯗꯣ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯁꯤꯗ ꯄꯩꯁꯥ ꯀꯦꯁꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯃꯥꯁꯦ ꯃꯔꯨꯞ ꯐꯥꯎꯕ ꯑꯗꯨꯗꯨꯅ ꯄꯨꯔ ꯂꯥꯛꯄꯁꯤꯗ ꯀꯩꯗꯧꯅꯤ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯁꯤꯗꯀꯣ ꯃꯥꯁꯤꯅ ꯍꯥꯏꯗꯤ ꯐꯤꯁꯤꯁꯨꯀꯣ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤꯅ ꯗꯥꯏꯔꯦꯛ ꯂꯛꯈꯤꯄꯨꯔ ꯐꯨꯂꯗꯣꯔꯗ ꯂꯥꯛꯑꯦꯀꯣ ꯂꯛꯈꯤꯄꯨꯔ ꯐꯨꯂꯗꯣꯔꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯤꯁꯤꯡꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦꯕꯀோ ꯑꯗꯨꯒ ꯂꯛꯈꯤꯄꯨꯔ ꯐꯨꯂꯗꯣꯔꯗꯒꯤ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯌꯣꯟꯕꯁꯤꯅꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯑꯇꯣꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯗꯅ ꯊꯤꯗꯣꯏꯅꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ 500 ꯇꯥꯕꯁꯦ 550 400 ꯇꯥꯕꯗ 450 ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨ ꯁꯤꯒ ꯗꯥꯏꯔꯦꯛ ꯆꯠꯂꯒꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯃꯃꯟꯗꯣ ꯈꯤꯇꯪ ꯍꯣꯡꯅ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯂꯥꯛꯏꯉꯩꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯂꯩꯔꯤꯉꯩꯗ ꯂꯧꯍꯧꯔꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯤꯉꯣꯜꯅꯤꯅꯀꯣ ꯃꯌꯥꯝ ꯁꯥꯖꯟꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡꯗ ꯁꯦꯠꯅꯅꯕꯒꯤꯅꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯄꯣꯂꯤꯁꯇꯔ ꯁꯨꯠꯁꯦ ꯑꯁꯤꯁꯦ ꯃꯥ 3 9 ꯃꯥꯄꯜꯃꯨꯛ ꯂꯧꯔꯦ ꯈꯨꯗꯩ ꯀꯔꯤ ꯂꯧꯔꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯅꯁꯨ ꯑꯗꯨꯝ ꯗꯤꯁꯀꯥꯎꯟ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯔꯥꯎꯅ ꯊꯣꯛꯂꯛꯑꯦ ꯁꯟꯇꯥꯁꯨ ꯑꯣꯏꯁꯜꯂꯛꯑꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏ ꯃꯣꯃꯣ ꯆꯥꯕ ꯂꯥꯛꯑꯒ ꯐꯤ ꯊꯥꯡꯕꯤ ꯇꯧꯁꯟꯅꯔꯒ ꯃꯟꯗ꯭ꯔꯥꯏ ꯈꯣꯔꯣꯁ ꯇꯧ ꯂꯥꯛꯑ ꯐꯤ ꯊꯥꯡ ꯂꯩ ꯑꯩꯁꯨ ꯃꯥꯅ ꯀꯩꯅꯦ ꯈꯜꯂꯕ ꯈꯪꯗꯦ ꯍꯟꯗ ꯇꯥꯔꯦ ꯕꯥꯁꯇꯥꯅꯤꯗ ꯌꯧꯔꯛꯑꯦ ꯇꯣꯃꯦꯇꯣ ꯑꯂꯨ ꯀꯩꯀꯥꯡ ꯂꯧꯔꯤꯕꯀꯣ ꯊꯦꯡꯉꯦ ꯃꯌꯥꯝ ꯄꯨꯡ 6:30 ꯇꯥꯔꯦ ꯉꯟꯅ ꯍꯣꯠꯅꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯕꯤꯅꯥ ꯄ꯭ꯂꯥꯅꯤꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯍꯥꯏꯒꯠꯂꯨꯕꯗ ꯃꯥ ꯐꯤ ꯌꯦꯡꯉꯛꯄꯗꯣ ꯑꯗꯨꯝ ꯃꯇꯝ ꯆꯠꯈ꯭ꯔꯦ ꯂꯧꯔꯛꯑꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝ ꯌꯧꯖꯔꯛꯑꯦ ꯌꯨꯝ ꯌꯧꯔꯒ ꯂꯨꯖꯔꯒ ꯂꯥꯛꯑꯦ ꯁꯝꯒꯁꯦ ꯌꯦꯡꯉꯨꯗꯣ ꯈꯔ ꯐꯥꯉꯒꯤ ꯀꯕꯣꯛ ꯁꯥꯕꯣꯛ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯥꯛꯑꯕꯅꯦ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯄꯨꯡ 9 ꯇꯥꯔꯦ ꯄꯨꯡ ꯀꯌꯥꯗꯕꯨ ꯂꯣꯏꯗꯣꯏꯕ ꯈꯪꯗꯦ ꯃꯣꯃꯣ ꯆꯥꯁꯤ ꯂꯥꯛꯑꯣ ꯃꯣꯃꯣ ꯍꯥꯟꯅ ꯆꯥꯏꯌꯦ ꯃꯌꯥꯝ ꯊꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯁꯤꯡꯁꯤꯒ ꯌꯦꯡꯉꯣ ꯑꯝꯇ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯃꯣꯔꯣꯛꯅꯦ ꯖꯥꯏꯈꯪꯅꯦ ꯖꯤꯔꯥꯅꯦ ꯃꯊꯛꯇ ꯂꯣꯏ ꯂꯩꯕꯅꯤꯗ ꯃꯥꯗꯣ ꯈꯥꯡꯁꯤꯒ ꯄꯣꯠꯁꯤꯒ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯩꯅ ꯑꯣꯛꯀꯅꯦꯗꯤ ꯑꯣꯛꯀꯅꯤꯗꯅ
ꯃꯈꯜꯅ ꯇꯥꯁꯟꯕꯅꯤ ꯃꯈꯜꯗ ꯀꯩꯅꯣ ꯇꯧꯔ ꯑꯣꯜꯂꯨ ꯑꯁ ꯂꯨꯝꯃꯤꯍꯦ ꯁꯤꯗꯤ ꯇꯥꯡꯒ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯑꯩꯅ ꯊꯣꯡꯉꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯅꯤ ꯑꯍꯨꯝꯇꯅꯦꯕꯀꯣ ꯑꯗꯨꯝ ꯏꯟꯖꯣꯏ ꯇꯧꯔꯦ ꯏꯁꯩꯁꯦ ꯊꯥꯕꯁꯤꯅ ꯑꯩ ꯃꯌꯥꯝꯗ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯇꯧꯔꯛꯑꯕꯅꯦ ꯑꯗꯣ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯝ ꯁꯦꯝꯃꯦ ꯊꯦꯡꯖꯤꯜꯂꯛꯑꯦꯕꯀꯣ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯅꯤ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯔ ꯈꯣꯠꯂ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯏꯟꯖꯣꯏ ꯇꯧꯔꯦ ꯃꯌꯥꯝ ꯂꯩꯁꯥꯕꯤ ꯄꯨꯟꯁꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯗꯤ ꯂꯣꯏꯔꯦ ꯀꯔꯤꯝ ꯐꯪꯉꯔꯣꯏꯗꯕꯅꯤ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯆꯔꯛꯀꯦ ꯕꯥꯏ ꯕꯥꯏ